Ngasi Oil Marketing Companies OMCs na Aviation Turbine Fuel ATF ki mamal chada 33.3 gi changda hengathankhrey masina Delhi da jet fuel gi mamal asi record oina kilolitre amada lupa lakh ama dasmik mari ama yourey. ATF ki mamal wangkhalakpa sina flight ki mamal chada 35 gi changda hengatlakpa yana leirey airline industry na ATF ta louriba excise duty kakthahanduna thaogi mamal hantahannaba pamli. Aviation Ministry na jet fuel louriba excise duty asi chada Hannadagi mapan faoba hanthahannaba Finance Ministry da taksinba leirey hauzik COVID mamangi flight masing adu yauna flight painare loinana airline industry na flight masing asi Hannadagi hengalakani haina panari mamang chahiga yangnabada hauzik flight ki mamal asi chada yangkhairong gi changda wangkhalakpa leiba maramna makata na mamal hengalakpa tarabadi flight ki demand da chauna apanma thokhalakpa yai haina media report singna travel industry dagi fangba pau paladuna hairi flight ki mamal hengalakpa na passenger singda safu ama piba leibadagi miyamna haujikti airlines dagi mamal yamna hongba train gumba makada chatpa pambai sing pamnabasu leire hairi